ताबीरी बसमुतराम ना ओक्सरी हजिक अहम दमसिगी मरोइबा पाउ पिजरी गुड फेस्टिवल नाट की चनबी गलोइना हराउते न पांगथोखरे अखोई मसल के मरक्ता हाना सुनबा तोक्तुना अनौबा मणिपुर अमा सेमनबा पुनमकना होना मिनरसी हाइना चीफ मिनिस्टर एन बिरेन फुंगदोखरे अमसुंग बीजेपी ने लुसिंग अनौबा लेंगाक असि लाकपदगी लेंगाना पाइखलिबा थबक से डीआईपीआर ना मियामदा खंगन मंगमले हाइना आईपीआर मिनिस्टर बेसवाजना हाइख्रे हौजिक मखाता ना पाउ संदोना पिजरी अखोई मसल के मरक्ता हाना सुनबा तोक्तुना अनौबा मणिपुर अमा सेमनबा पुनमकना होना मिनरसी हाइना चीफ मिनिस्टर एन बिरेन फुंगदोखरे वाफम मसिंग असि कुकी सिन मिजो फुरुप की ख्वाइदगी साव लौरो कुमई गुड फेस्टिवल की थरम फुंगदोखिबनी स्टेट लेवल गुड कमिटी ने सिंदना कांगपुपी के थॉमस ग्राउंड पांगथोखिबा थरम अदुदा सोशल वेलफेयर मिनिस्टर नेमसा किपकेन एमपी थांगसो बाइचे एमपी सुसुकी प्रेसिडेंट टी एन हाउके एमएलए डीसी कांगपुपी पुलिस के मकोक थोंगो ऑफिसर सिंह सरुक याबगा लोइना मणिपुर के तोंगान तोंगानबा डिस्ट्रिक्ट सिंह के लाकपा मियोय कयाना सरुक याखी चीफ मिनिस्टर ना सोवेनियर अमसु रिलीज तौखी मिनिस्टर नेमसा किपकेना गुड फेस्टिवल असि हौजिकटी इचम चंबा फेस्टिवल अमा ओइद्रे मसिना लमदम असिदा हिमिनरिबा फुरुप सिंगी मरक्ता हेन नुंगसी चानहनबगी फेस्टिवल अमा ओइरे हौजिकटी मणिपुर खक्ता नतना स्टेट असिगी वांगमदसु पांगथोकनबा हौरे हाइखे चीफ मिनिस्टर एन बिरेना फेस्टिवल असिदा तोंगान तोंगानबा फुरुप सिंगना पुन्ना सरुक यादना पांगथोकमिनबा असिना फुरुप सिंगी मरक्ता थाजनदबा लेरंबदु लेइत्रे हाइबा ताकले हौख्रबा मतमगी थौदोकसिंग काउथोकनदुना ngasidi amana amabu ngakpiduna aikoi punne hingminarasi paliba lengak asi kangluk khaiba amadi dharamada yumpham oiba lengak amanate lengak asina miyoibagi hingmaga mari denaba singda ahenma miyeng sangduna scheme project kaya haudoktuna miyam nungaine hinganaba thabakaya paikhatli aikoi maselgi marakta amaga yengthinaba amadi hana sunaba toktuna anoba manipur ama semnaba aikoi punna honaminarasi haike हौख्रे चटखिबदो चटक्रसनो हौखिबदो निंसिंगगा इखोय अमुखना वाखलद लमन खुमनिंगबगी नत्रग नुंगाइतबगी वाखल पुनमगदो थादो कांदा प्रभु जीसस न हाइबा फॉरगिव एंड फॉरगेट नापी बंगंबा काउथोप ngambado ngasidi कोई ओइरसे याइदनै मयाम मेसेज पिनिंगे ममल याम पुनसिनि मिबगी हिंदू बिदा मी सेमिबा ब्रह्मा कोबलाइदुन भाव मी ओइना फोक्सगे हेबद ngamde हाइबदि हिंसनु मामागे आइडेंटिटी दा हिंसनु मामागे अपाम माउंग अखोइना माफोय फजना रेस्पेक्ट तोंगसे रिकॉग्निशन पीबीसे व्यवहार तोबिसे जखरे हजे अदुगी मतमदो इखोय अचौबना अकनबना असोनब तुहतबा अदुगी मतम नत्रे हजे पिकेरा सौगरा ह्यूमन वैल्यू द पॉलिटिक्स तोगदबनी मियोय बंगातने इखोय अखोय हिंगदबनी अइना हात्रसु नंगना हात्रसु ईश्वरन पिरक मतम नमितुदा इखोय लोइना सिगदु बंगातने नोमदी अखोई मसेल हाना बतोक्से अखोई मसेल खदा बतोक्से कांगपोपीदा स्टेट लेवल के कुट पांगथोक हौरग सुमाइना डिस्ट्रिक्ट के अराप जगह सिंदा चलगा मफम दुर लेबा प्रजा सिंग अखोइगा इंटरेक्ट तौरकांदा मथंगना अतोप जगह अमदा पांगथोकनबगी प्लान लेरमुने खले ngasi festival aduga mari lenana tongan tongan ba furup singi natye bajagoi isai kaya su pangthupa loinana miss good lisin tara nipan contestant kunna sarup yaduna pangthoki Sandel district kut lisingin taraga nipan sugnu lamhang khulda pangthoki ngasi ayuk ki tharamda Meghalaya ge chief minister Konak Sangma deputy chief minister Y Joy Kumar art and culture minister L Zaid Kumar sports minister Lepo Hawkip Saru yakhe Meghalaya ge chief minister Konak Sangma na tourism gi mi yeng da pangtholiba festival sing malem gi miyam na hena mi yeng sangsin na ba documentation ningthina tawbagi darkar lei state asida leidiba tongan ba tribe singi heritage village single pagaloinena apikpa museum sing thamduna documentation tawatangai fade masina tungi haurakliba miror singda thaini ge chanibiga samjinna hanba ngamgani haiki
anybody wants to study about the history of Chamankut, how it happened, why it happened, why people celebrate it, you won't have any books or any document on it. I encourage you and encourage our Honorable Minister and our Art and Culture Minister, apart from the Heritage Village, let us start documenting the tribes. Let us start going into the dance, why these dances happen like this, what is the movement about. It must be documented, not just in terms of paper, but even in terms of videos and programs. And that is how we'll keep our culture alive, and that is how we will ensure that the younger generation also connects to our culture from the past. Tamenglong District ki manungsan na lady ba Khosung Village ki Jabangkut Tharam Faitol Community Hall pangchoki Tharam aduda Timothy Singson DS Ziribam and Tamenglong Branch ki President Saizalen Sithau KSO Ziribam and Tamenglong District ki President Hau Khosem Singson Sarup Yaki BJP na lusing ba ano walengak asi lakpadagi lenga na paikaliba thabak sing DIPR na miyam da khangan bangamle haina IPR Minister Beswajana haikre ngasi DIPR gi humbutra subumapok kumon tharumga mari renena Minister Beswajana makhata na paumi singda lengak asi lakpadagi DIPR gi mapangal hena kankhatle masina miyam da chapsana lengak asi gi thabak tharum sing khangan bangambani haike Chief Minister Shri N. Biren Singh ji has launched this Go to Village. This is very important for the people of Manipur, where we can reach out all kind of information for every scheme. So everyone is happy, as you see, and everyone is doing very good. I mean, particularly in all the officials. So they are doing their duties, and so far, as we have seen in the previous government, there was no like this. So now even today, our director Balkrishna also said, so why we are very active today, the IPR? This is because of the activities of our government. So there is the thing, so what is the difference between the previous government and the present government? And this is how the people are very happy. Tharumga mari lenena Minister Beswajana DIPR na puthokpa Manipur Today koba magazine tama phomaga loinena DIPR complex manungda semgaliba garden amasu hangdoke Minister na lusingduna kasampata DIPR gi complex semga sagaliba mafam satuna yengsinki khongsat aduda DIPR gi director Balkrishna hanigi director Meghasandra Kongbom yauna atai official kaya su saruk yakhi Handak social media gi kuthangda Manipur ge Chief Minister N. Biren da kihalakhiba amadi Kanglup naiba wahi kaya phongdokhiba miyoi adu ngarang Tamil Nadu gi Krishna Nagari district ki Hutuko Police District Police Special Cell amadi Imphal West District Police ki Lampel OC Chandra Kumar na lusingba kambu amana ngarang numidang pung 8 muktaba aduwaida Tamil Nadu dagi Fare miyoi adudi MD Ali Ahmad Elais Babuji Sahi Kuntra Nithoi Apokpa Laikhidraba MD Abdul Ali Assam gi Kasa District ke Lalpani dagini haire Faraba MD Ahmad Elais Babuji ngasi Indigo gi flight Manipur Police ki akhanaba kambu aduna Imphal da purakre ngasi nimidang Imphal West District Police ki SP Haubizam Jogesh Chandrana mahaki office ta paumi singa unaba amada Faraba MD Ali Ahmad Elais Babujina October ki tang manga da social media da Chief Minister buki henba amadi anti social oba wahi kaya phongbaga thagalakpadagi IG LO Zone 1 Clay Khongsai gi miyang makada video clip asigi mari makhong thidokpada MD Ali Ahmad Elais Babujina thagalakpani haiba khanglakpadagi mahapu fana bokhonabada kasadagi mahapu police na thire haiba khangbadagi Tamil Nadu gi Krishna Nagari district ki Hudukoda leire khangbadagi mahapu mafam adudagi fabani haikhi Mahaki mathakta Imphal Police Station case malakhatle mangondigi mobile phone amadi SIM card fagatle mahana makhata na phongdokhibada kanagumba singna leba ki lusingba amadi kanagumba singda social media gi khuthangda kihen khanganba amadi anti social oba wahai sizinaduna thagalaklabadi Manipur Police na mafam amada lotuna leibasu fagani masiguma thabak asi kanagumba singna makhata na tawbigenu haina phongdokhi Amadore police na khoi ngamna badum thirakani Arapadore Anapadore Kasulate, Paramius, originally Kasardagini, Maki Mamingna, Ali Ahmad Kawi, Mapaming Chaubamia, Lalpani, Kasara Samdagini, Adana Mahak Aquina Hantirakpadagi, Kasardagi Sien Givani, Jen Gramatunda, Aquina Mahaki Kungul Rapada, Naransi Akoi,
तमिलनाडु की बर्थपाली होसूर है मफम से अखोई फंगमनी अदुना मसीग मथबक से अमु हन्ना तौबिदनबा आई मीडिया के थ्रू दा प्रजा मियाम दा अपील तौजरी Tourism की Union Minister of State KZ Alphonse ngasi nimin ini ki khongsa Imphal da tunglore Imphal International Airport mahakpu Tourism Development Corporation ki Chairman Dr. Sapam Ranjan amasung Tourism Directors W Ivohal na harau tiam okay Minister ki khongsa do si micro small and medium entrepreneurs ki thabuk seng yeng sin ngani hairi ngasi Morang Maikai da Satuna Lokta ki tourist spot sing yeng sin ki Hayang Porong Parki Panchayat Bhavan da Prime Minister ga video conferencing pangthok tuna tourism gi matang da khanagani hairi Manipur da ahan oina tha sigitang taruk tugini pan phawa Longmai Common Ground da Banana Festival pangtholagani haina Manipur Press Club ta paugi mifam pangthokre Organizing Committee ge Secretary Gailang Chung Gangmaina Festival ase Longmai None amadi Tamailong gi Khunja Singh punsilaga pangthokadabani Manipur ge lapoi asi khusem gi har yaudaba organic ki pothok ni Manipur ge lapoi grade 9 da sanba yamna magun leiba pothok asi organic certified launa bo honari Ningol Sakobada Miyamna Punariba Lafoi asi Noni Amadi Tamilong District ki Khunja Singna Khodol Tamningbagi Wakhalol Amasu Festival asida mami tari haiki Nagi products se ekoi area da leibasi yang organic soiba any chemical inputs yaudaba aduga mokoi si Z9 class ta chingba products ni government scheme after scheme PB masi products enhance tawnaba adubu ekoi da soiba haibo market base de ekoi da upgrade tawbidaba aduna masi festival na ekoi attract tawbudi government agencies concerned authorities singda ekoi message meaning badi through this festival masi market base issue enhance tawbiyo haibase opportunity PBO haibase ekoi gi message ni Protest thabda kitang aswebala bigi damak mayam nangak pigani Creative Forum Manipur gi tarahum de suba mapok kumon tharam pangthopa loinina tongan ba lamda mana phanglakraba forum gi member sing mana mathum piduna puning thakor khre Manipur Dramatic Union gi holda pangthoki ba tharam aduda Manipur Legislative Assembly gi Speaker Y Khemsan Manipur State Kala Academy gi Secretary Insas Dorembam Kesojit Creative Forum Manipur gi Vice President Warepanna Basu Sarup Yagi Aigi Theatre Concert Haibasida Corpus Repertory Theatre gi Chairman Ratan Thiam na wangang ki Y Khemsan na Maliam da saktak liba Manipur culture bu yokhatnaba honaba amati khunai amagi ferep oiriba culture gi damak budget ta selmarang kaina hapa tangai fadi haiki Pithibida Manipuri jati ne na puthoiba Raslila gi jagoi si masi swaida tawia de gai naina rakpasi I give you I feel this is very unfortunate adi umorok tu nagami China logre Nagami China umorok tu logre masi aikoi gi ni khangna lobagi nuai ta basi aikoi kudi mut feel da we ne khanje ara Raslila du bado aikoi gi nati hai do libresini Manipur da manama sing puthok liba mafam singi manungda maru eba mafam amu oiriba wabagai gi lambi thongi phibam mamangi lengak amadi hojik paliba lengak na sembi dabadagi khunja singna awaba khudungza daba kaya mayok nare atuba matamda lambi sembinaba lamdam adom gi miyamna lengak ki puning singsilakli hiramasida report ama Manipur Sarkar na nong singi film hek phagibaga nongjuta hek loibaga Manipur lariba khungangi lamsing yauna tongan lambi thongi film phagana ba tongan mafam kaya da hojik machine season na thaba paikhat pa hokre adubu imphal gi kilometer kunthra taruk lomtang chalaga leiba wawai yangbi hain sangi lerak asi hoi matam sangna sembirak tabna maram kan mana masing puthokna maru ba thodang oriba khulasi da leiba khunja singna khoi lambi thong film phatamani na thengnariba awaba sing adugi matang da kari phori ba haibadu myam tam pongdum jage Konjigi similonji maruena lawsingumda hingjaba adugumba khungangni Manipur da khoi mela gi nga jingji khoi wagai dagi di khoi yang nga puthokser ga ju khoi na mela ji da saru yabang ngamde aduga Manipur government gi policy ji program jingjina khoi dagi nga collection torkan da atopa district ta first second thagi ba mayam ma yauri bani ningon chako du puthok to ji pham ma dagi khoi gi karbar wala jina pudu ji
mon kun gi mathak tani pudoi ji adu kamai tora phag doino habse ekoi huji chamam na balai ri huji ai sha mak ki mak pham je set pa horoga lambi thong ya dana ekoi nga yon ba ya dana lai ri कारको एमएलए जिना अमत हन्ने यंगबिदब ओगाइदा थारैब नुंग खरा मतेम तेक थाइजु सेजु पंचायत थाबिरमबनी ममांगदा तोरंबा एमएलए दना उतंग कोयला थाबिरमे अदै ngasi चाही 10 सुबुजी बापी मपा पांदबा लमदमदु ओइरे अदुमति ओगाइदा पोथोक पुथोइजि कोइ सिगि लंबी नतना खोइगिदि हिंगबम लेति ओगाइगि फाम मयामदि सलोइ चलिबनि नोंग चूर कांदा खोइने सिदा अवाबा तारिबा सिदा वारिबा अदि ओक्टो चटपा याददना सिदा वारिबा नोंगुदि सुहनिंगे दुबु लंबीजि यादबिने नोंग चूरकने खमदा ओगाइदि अवाबम बोइरे होसि asu yang poto poto bom je manipur ge lengang na ngasi bo da koi lambi sembi de koi manipur lengang na huji lambi sem gani lambi thong da ai khutong chaba pi ge ni hai na lauri bu khong mi myam ja koi da su soidana saruk thumbi ro koi ge lambi thong ji phagala laga manipur da koi chathok hen putok pa adu gumba modern village amo hoi da koi mapung pha bo hen view hai ba si ai phongdok chabagi tanja do ai laujari मणिपुर की स्टेट डोमेस्टिक प्रोडक्ट सही लुपा करोड़ 10 की मथक कंट्रीब्यूट तौर वाबुगा की जगह असिदा कोई लंबी थोंग फतबना मरम ओरकांदा पुथोइबा पोथोकसिंग असि नोंग तारकप मतमददि पुथोकपदा खुदोंग चादबना मरम ओरकांदा लौमीसिंग हाइतारे युमदोंग खुदिंगी सिगुमगी फिबमदा पोत थादुना हिंगिबा खुंजासिंगदा अदुगमति अवाबा नुंगाइतबा कया थेंगनरि पालिबा सरकार असिना सोइदनसु कोई मणिपुर की लंबी थोंग नोंसुथा लोरपम मतमदा कोई मपुंग फाना सेंगने हाइबगी थौरांग लैरिबनिना सोइना वागाय हाइबा एरिया सिकिसु कोई लंबी थोंग सेंगत पिदुना प्रजा म्यांगी अवाबा उबिरेकनी हाइबसी प्रजा म्यांगी थाजबनी वीडियो जर्नलिस्ट जीवन लोरना पौदम जरिबा इंद्र आईएसटीवी न्यूज वाबगाय CPI Manipur State na lamdam asida mayok naniba maru oiba issue sing pukatuna nimit 3 ni sathagadaba iho khongusat ngasi irabot babandagi haudokre haudopigi tharamda CPI local council branch sing amadi district yauna CPI gi comrade kyana saruk yakhi CPI Manipur State Council gi State Secretary L Sochin Kumar na Manipur da mayok naniba issue sing maru oina framework agreement ngamkhoi ge sayet naba National Food Security Act ki makhada miyam na sengning thina phangdabana singba wathok kayaga miyam ga khanam nainaba iho khongsat asi pangthokpani ngasi ahanba numit ki oina pasoi kendra da pangthokani haiki थर्ड शक्ति पारिबा बीजेपी की गवर्नमेंट अदुगो लोइनना स्टेट की सरकार श्री बीरेन लीड तोब सरकार सिनसु अखोई की टेरिटोरियल इंटीग्रिटी से कायरक पे याबगी खुदोंग थिबा बस्ता के अलाक पस लेदा थोइना नाचुंग दबा अदुगो तंजामा ओइदुर ले ग्रेटर ऑटोनॉमी शक्ति एम पीबा अदुगो स्टेट में खोय हनबा पामी ngasi de khoi khang magam dre अखोई स्टेट असि ngasi di भारत लेंगांगना अदुक की मते स्टेट की इंटीग्रिटी दा स्टेट की बाउंड्री दा महाना खुद थिंजन मंगम मथौना पीरिबदो मदुना मरम ओरकांदा ngasi di lepak ki integrity sokpa yaba thaba kaya singa se masi maru oina adumba framework agreement haidana torokan dai khoi miyam se kaya koire mi paina dur lakhi ngarangi October March rally da Manipur miyam gi wakhalol uthok pibagi damak UCM na miyam uthagat pa phongdokli UCM gi Information and Public Relations Secretary BM Yai Masahan na thokpa cherol amana ngarangi khongsat asi haukiba sahi de singni taraga tarukta satkiba adudagi saruk kaya henki amadi hojik fabada Manipur da satkiba khongsat singi manungda khwaidigi missing yamna saruk yakiba magul leba khongsat ama oire UCM na pabadasu sarak na miyoy lak tarukki sangda oigini haina pai khongsat asida kabui kuki wifi Tangkul Siru Sote Aimol Purum Kom Koireng Tarau Maitei Pangalamadi Maitei gi Furup Sakyana Saruk Yakiba Aduna Khongsat asi Furup Khudimaki Apamba Wakhalol haibadi Aikoi Manipuri oina leizage Manipuri oina sapkhatsage haibadu mayak sengna takle UCM amadi miyamgi khongthang asibu Wakhalol sangphataba manba lup kharana lengaki yamna khanba sajinaduna samlaba miyoi khara hoizinduna lana uhannaba honakibasing adu khwaidige laibak thibani hairi rally asibu mai pangna pangthonaba honabada asobo thaudang laukiba khudimak amadi saruk yakiba khudingmakpu thagatpa phongdokpaga loinana khongjat asibu sinbada lausing sel amadi port oina mateng pangbirakibasing all political party gi lusingba singsu thagatpa phongdorakli
Anisuba Battalion Manipur Rifles Linkhatkibagi Yankatare Suba Tharungasi Kaboleka Leba Battalion Asigi Headquarter da Commandant P Manjit Nalusingduna Pangthokre Battalion Asigi Firat Singatpaga Loinana Commandant Unit Hospital Unit School Family Line Amadi Zawan Berek na Singbo Singyang Sinduna Awat Apa Hangki Mathog de Hena Kwajang Naba Atum How Yantokuna Poning Tawat Ki Taramasigi Mari Lainana P Manjina Manipur Rifles Ki Jawan Singna Manipur Law and Order Amadi Sovereignty Ngak Sena Bahona Bada Katokuna Lakli Tungda Lakpa Zahi Singdasu Mathog de Hena Kwajang Duna Miyamna Pamnaba Fosama Ohensi Haiki Achobo Todam Logdana Lai Masi Puna Magasi Jawan Singh Mathematam Officer Singi Yamna Papa Discipline of Dedication Galona Takoto Bagini Tumdasu Sidagi Hena Dena Fanatogum Namjagena Tomizari Nagamapal Bomb Blast UNLF MPA na Chathabani Haina UNLF na claim Torokdi UNLF ki Department of Publicity ki Director M Sakhena Thadalokpa Cherol Amana CRPF Puba Truck Amada Bomb Lang Sinuna Landakiba Adu UNLF ki Lanmi Sanglup Manipur People's Army MPA ki Miyoy Anina Saba Tactical Unit Amana Chathabani Hairi October tang Kunganipan the Manipur Police na Paraba UNLF MPA gi Nongren Maning Lekai digi Nagamapal the Laiba Kaidem Sana Apopa ke Ice Babu Amati Yumlemba Milan Nongren Maning Lekai digi Hariba Miyoy Ani Asi CRPF ta Landaba Aduga Mari Amata Lainati Haidi October tang Kuntrada Pangtoba Press Mita Manipur Police na Sem Saraga Putorak diba Wafam Adudi Bompo Kaibagi Langa Langzin Pangbang Ngamdabadigi Makoina Afaba Miyoy Anida Maral Season Mani Haidi Asigamba Manipur Police ki Wafam Masida Laibak Miyamna Thazabiganu Haidi Manipur Police na Hai Singba Sariba Adu Miyamna Namthak Togduna Utna Bohonabada Makoi Anida Maral Thangzin Bani Police ki Operation da Fari Hariba Oinam Premjit Oinam Ombi Pinky Amadi Sahabuddin Siasaba Hariba Miyoy Sing Asidi UNLF MPA ga Hiram Amata da Mari Lainade Oinam Premjit ke Mayum dige Fangi Hariba Kulai Sing Adu Police na Faraba MPA Anidagi Fagalaba Tungda Misam Sing Aduda Maral Pisin ba Yanaba Makodige Fangi Haribra Natraga Kamdona Kulai Sing Adu Leram Libano Haiba Asumba Kangdona Party na Tijalagani Hari Bom Pokaiba Aduda CRPF Amasiraga Amanas on Kiba Aduda Laibak Asigi Miyoy Karana Nuaitaba Fonduk Liba Adu IOF Lan Missing na Manipurgi Malala Jadraba Misam Miyam Amadi Hato Pikraba Todokaya Pong Pong Sana Lady Haibasisu Miyam Sing Bio Hari Housing Power Melton Atema Break Ama Luminasi Diwali amasung Ningol Chakobagi sales offer oina East India most admired company Mobile Furniture Infalna furniture item khudingmakta up to 40% discount pijari loina miyamgi khudong chana nawa HDFC Bank khud samnaduna EMI payment facility su thamjari nasino lengsin birksi Mobile Furniture Quaketel near Imphal College JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Lee Smart Industry na iram da masida ihan hana puthok jaba sangai teng kumsishu mahausa gumna ningon chako buga mari leinana chada taretagina tara phawba tana phangbigani Kudong chaba aslaubi ho phangbigadaba mafamdi lamfelda leba head office kaktadani Lengsin biraksi adonggidamakta leijare BR Dental Care Uripo Achomle Kai Nia Stone Imphal Daya Yagi Mari Leinaba Anaba Kudimak Layingbagi Kudong Chaba Phongbiragani Adongi Kudong Chananbagidamak bijare 40% discount Ana Layinggidamakta Akupa Maronggidamakta please contact 8257011217 This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. It's the change that excites you. The never done before drives you. You seek comfort in chaos and lounging at your own pace. You
are the seeker of new. Break itungda makhataba pau pizari. Manipur gi ningthau eramba Maharashtra Buddha Sanjana iduna thamlamba Saryang Larik Singel Naso Mingthoma Larik ama Manipuri Sahitya Parishad Imphal gi former President Thoidingzam Tombi amadi Parishad asigi hojik President Wariba Professor Kangzam Ibohalna release tokre. Laikhidraba Maharashtra asigi Loinabi Maharani Kherdani gi sahi Maripuga Mari Surapa Mapok Kumun ga Mari Renana Larik asi miyamda release tawbani hairi. Maharani Kherdani gi mapok kumon asiga mari renana hojik ningthau weriba leisema sana jawa yauna miyam punna cake amasu kaktuna celebration pangthokhi konung manung thangapat mapa daleba Maharani Kherdani gi yumda pangthokhi batharam aduga mari renana Manipuri Sahitya Parishad Imphal gi President Professor Kangzam Ibohalna laikhidraba ningthau Budasandra lebaki lengak paina sahitya gi lamdesu changsil lambalu singba amani Mahang idambasing manungda guru mantra kauba larik amasu mamang da fongkre ngasi fongliba sareng larik asina ningthau asi sahitagi lamda sauna thaudang loramba lusingba amani takri mayamna mahakpu sahitagi lamsida ikhang khangbidabagum tawri mahak masamakna iramba makhata na leiragadi miyamda puthokpiraktuna larik oina fongnaba honabada miyamna mateng pangbiu haikhe. National People Party Manipur State Youth Front ki office sama sangai pro mamang lekai de leba party asigi national president su weriba Meghalaya ge chief minister Konrak A Sangmanangasi hangdokre thoram ajuda health minister L Jayantikumar secretary Hills and Publicity C.S. Bijoy State Youth Front ki president Russell Haisnam national president Ratika Yumnam working president Azang Khongsai vice president Sunil Huidrom su sarup yakhi Sangmana party asi henama pangal kankhatnaba haibasi nahasing asaba thaudang lei nahasina kathopaga loinana honaduna lamdam asida matik mayai laba party ama oina ba honagadabani makhata nam hairu singi oiba wing amasu hangdopagi tangai fadaba leire haiki. Youth are an important part of the nation and youth are a very important part of our party, and that is why recognizing the importance of the youth for the party and for the nation and for our state of Manipur, we felt that office should be opened here, and it is with that objective that our national president of the Youth Front has taken the initiative to open this office of the Youth Front, and I'm sure that this office and the entire committee of the Youth Front of the NPP will work for the benefit and for the betterment of the youth of not just Manipur but of the entire Northeast. Manipur da ahan boina brain manung da I thokpa anaba ama Sky Hospital and Research Center na brain surgery tawdana mai pagna layang kre Susanpur ke sahi yang kai mangarom suraba mioi asi October mari da satan masat bada makok khudakta silakpadagi wan thaduna pukhalakibani khudakta mahaki brain CT scan lobada I thokpa thengnabadagi endovascular coils immobilization pangthukna I thokpa adu khankibani Thasigi mapangi ayupung taramini kundagi sathakeba procedure adu numidang pung taret makhaida loikhi loinana numit marinigi matungda hospital dagi discharge tokre Sky Hospital ge chairman Dr. L Samkisona operation tawdana asigumba procedure ama mai paktuna mioi ama kan mangam kibagi damak nungai ba phongdokli India ki mipum khudimak masamu fana thamna papandam da sangsiliba Ayushman Bharat Healthy India misling saruk ama oina India pumbada October ki tang 13 tagi chatharakliba afaba chinchak saba sunomdana humang tahanduna haksang fana leiba haiba pandam da chathariba Swas Bharat Yatra campaign ngasi Manipur ki Onasu Health Minister L Jayantikumar na Imphal East District DC Complex manungda leiba State Institute of Rural Development ta hokdokre Ministry of Health and Family Welfare ki makada Food Safety and Standard Authority of India amadi State Food Safety Commissioner ka kusamadana pangtopa campaign hodupagi tharumda MLA Indrajit MLA Saita Brata madi Health Services ke Director Dr. K. Rajo Susarup yakhi mathang sahi ki January tang 13 phaba chathagadaba campaign asigi manung sanangasi pangthokiba tharum aduda Health Minister L Jayantikumar na afaba masi oiba chinchak sab amadi sanglain haksang sajel tawduna haksang fana leinaba Health and Wellness Center singa sangduna khudong saba singlomina si haikhi ai chadi ai suge ai pege ai page dinga khangning matang la paganda lengjum bir matu hangbiu to pe ya nungai ba yai kha ba hakchan tinjang kajang da ba punsin umsang na leiba wakal chum na kan ngam ba mental health matu yamna pagi carefully matu sin na bakal ge tum bakal ge tang bushing oi si
Imphal Dimapur lambi ki National Highway da Nagaland ki Sumu ki Dimada ngarang landslide thokpadagi lambi chathok chathun yadana leirakpa adu ngasi fawba hana ki phiyam da adumak leiri masina maram oduna passenger gari yauna gari kaya panduna leibadagi awaba kaya mayoknari mai lenaba singa lambi phaunana ba akanba thabak sathari Kidney fail oiduna leiriba Bishnupur Municipal Council ge ward number 5 ge manung sanba Tinguzam lekai de ge yumnam Devadatta Singh amati Wangkai Yonglang lerekta leibi Haisnam Usarani da ISBS construction ge Huidrom Bikramjit na khudaki oina lupa lising taramanga mateng pikre sel ge mateng panglapagi dama imung manung amati All Manipur Kidney Transplant Patient Welfare Association na Huidrom Bikramjit puthagat pafongdorakre asiguma awa anna tarabo singbu ISTV News na puthokuna lebak miyam amadi mayirenabas na khanganbagi damak ISTV News ki editor in chief yauna news ki staff namapu association na thagatpa phongdorakle Directorate of Handloom and Textile Government of Manipur na sinduna Manipur ahan bu oina nabe matang manga degi tara manga fawa pangthokodariba Manipur International Textile Expo lisingani taragani pan gi damakta kaksindagi lamtharake ba Pauzil puba cycle rally ngase Wangjing Kathil da Kendrigi MLA Paunam Prozen amadi Thawal gi DC Rosita na harautiam na okre cycle rally adu Wangjing bazar dagi amuk MLA na lamthaki lamdam asigi handloom amadi textile ge pothok sing sakot hanna bo khonariba thokdang bu MLA P Prozen na thagat pa phongdoki Amaro na pangthok ko doriba textile expo sig saruk amo oina ngasi Moirang dagi Imphal gi Nilkoti phawbasat kadaba cycle rally ama Moirang kendagi MLA P Saraschandra amadi Kumbi kendagi MLA S Birana Moirang bazar dagi lamthakre lamthabagi tharam aduda mari lenaba official sing saruk yakhi textile expo osi lamdam asigi fisa lonsa ge thabak toriba maru oina khungangi lamda leriba fi service singbu yokhanaba pandamda khongthang asi lokhalakpani haike Bazar Dagisu Manit Kogi, Chairman Dr. Yumnam Rajasam Amadi, MLA Y Sursendrana, Lamthaki, Cycle Rally Asina, Wangjing Thawbal, Lilong Sajing, Kanchipur, Singzamadigi, Nilakoti, Phawasatki. India ge khwaidagi phisabi leiba Manipur na malem ge thaki pothok puthokpa ngamloidabagi maram leite hana textile commerce and industry minister TS Beswajina phongdokre thasigi manga dege tara manga fawa lamboi khonang khongda pangthokadaba Manipur International Textile Expo wapung fanaba Pauzil puduna kaksing amadi Moirang degi thorokpa cycle rally Nilakoti urban hatta okpagi tharamda wafamasi phongdokhibani thoram aduda handloom ge director Lalmi Kamai additional director GTN saruk yakhi minister makha chana lamdam asida fisa lon sa tawba haibasi nat ama oina lerakri lamdam asida khusa helaba singna puthokpa pothok sing malemda unanaba mani tek asi senbani miyamna su lamdam asigi pothok sinaduna fisa bising hingnaba honami ba tangai fati haiki Tang mangada when pangthok kadori helong gi akoi maning test ki maroi ba program sing se da akoi loinama saruk yawgani adu modern akoi India gi amadi local gi pull kanda 162 akoi install semi har kana mapung phawa festival ama oiba ngangani habasi akoi gi achepa thajabdu soinama ki meyam na ubiragani ISTV network ki server upgrade tawgadaba maram na hayeno ngalamda ayuki pung ahum dege ayuki pung taret fawba digital control room shutdown tawgani masina maram oraga pung pham masida signal fangloi masigi damak mangjong na subscribers singna waro bidina ba khangalakli hauzik amuka na ten break ama laminasi Manipur da amata ngairaba organic outlet ta phangba organic ki pothok sing sizinasi Regional Saras Fair 2018 October ki tang 13 dagina November ki tang 9 fawba mafam Iboyama Sumang Nila Sanglen Palace Compound Imphal Ningol chakawagi potlam sing kutsagi pothok phazaraba pi sing amasung makhan mathen gi chana thangnaba leizare Lengshin Bidau Regional Saras Fair 2018 Pau Chenjariba Manipur State Rural Livelihood Mission Department of Rural Development and Panchayati Raj Government of Manipur Penasya Coaching Center, the best and the only trusted coaching center in Imphal. Penasya Coaching Center gi oja singna aina exam gi sem saba matamda yamna mating pangbikhi aduga PCC dagi aina phangakhiba study material regular mock test suggestion na chingusing yamna chanakhi ISSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu Jolip
100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiu Bombay Dyeing Infal Showroom the Ningol Chako Gamari Lane 20% discount pizari. Mafam Sida Fangliba Kanava item Singdi 100% cotton gi bed sheets, towel, bathrobe, bath mat, door na chingmani. Ngasima lengsin biro nuki sin na bada nungarwa polong kaya fangfam Bombay Dyeing Infal Showroom Sheet Express Show so building Krishna Premi Oil Pump ki maning ya school police land Bombay Dyeing 20% discount. Pengba nga ton pangbiragani ningol chakobugi mangoy na mapung mari faraba pengba amadi nga ton ningol chakobugi damak discount su pizari nga ton keji mga laibada keji ama free pengba keji tara laibada keji ama free da pizari akak nga ba matamni ngasi maglengsin birakto na order tawi ho phangpham S Tomba and Sons Pengba Farm Hyangthang Eastern Motors na lagliba Diwali amadi Ningol Sakobagi Yaipa Pauzel Pizabagulina Ningol Singidama Gari Levi Matamda Assure Gift Oina Home Theater Microwave Oven Mixer Grinder Free MJN na chingba Hawa Yaba Lucky Draw amamam thamjare Lucky Draw sigi bumper prize na Celerio X Ojagani Mayamsu Gari amamam lebiu amadi bumper prize asigi mapu oibi Break itungda tong pause mu pizari National Research Residential Workshop among asidagi Lango Lamanite Leba Kala Ketra Manipur Hokre Theatre of the Art Lising Taragani Haiba Hiram Masida Pangchukadaba Workshop was December Gitang Taragani 12 Fawaz Tagani Manipuri Wang Mudagi Miyuitara Yauna Puna Workshop Asida Miyui Kunasaruk Yari Kala Ketra Manipur Director Ais Tomana Pangtuliba Workshop was Theatre Bupamza Bamiyui Kayada Kanava Piba Ngamgani Haiki Manipur employees think get Tarisba Pigi Kanava Sing Amadi Point Community Charter of Demand ki matang the government ka yana kiba waham sing lakaduriba ningol sakoba mamang da warusin ama product number joint administrative council ge consultative committee advisory board core committee amadi executive council ge ngasi pangcho kiba mifam amana warip lauki amarom da mas community de ge sausila kiba siswag strike ngasi ga thana numit chani kuntaruk sure haire Nadit Infal na masi village authority ka kusam maduna national career service ki makhada pung samagi free Employability Training ki ahum saba base Golden Zubi Hall Mazi Baptist the Hokre Thoram Aduda Mazi Kulgi Chairman Rawai Gang Maring K Moses Maring Additional Director T Gunendra LIO Ais Rajendra Amasung YP Oinam Anuratha Saruk Yaki Manipurda Kek Sabada Maming Labor Campaign Ama Odiba Elski atum ahau yoma dukan amang ngasi ka samba junction da pongna pampau sigi editor A Robindro Sarmana athoba mitunglen oina saruk yaduna hangdokre Bharatiya Modi Army Manipur Sindhana ta yelda leba Government Idle Blind School amadi Deaf and Mute School campus ta usara kayamalum thakre thoram aduda BJP Manipur Pradesh Lusingba amadi BMA gi Lusingma kyana saruk yaki Cervical cancer amadi breast cancer ngalingai matamda khangdokpa amasung section thorang lokhopagi pandamda Lion Club of Infal Lemerol na sinduna nomagi oiba awareness program go loinana lemna layamagi kem ama palace compound leba balbidya manjita pangthokre punna Dr. Tarana saruk yakiba kem aduda miyoi sanirom layambaga loinana hidak langthek sing sufangan ki akhang aisingna breast amasung cervical cancer gi matanda wanga ki Lion Club of Infal Lemerol ki permanent project on cancer detection of cervix and breast ke chairperson Dr. Bilasinina ngalingai da khangdo horbadi layeng boda khudong sahali maram adana nupi oibi khudimangna laina ani asigi awareness lebatangai fadi haiki Isingi lambida ain kaina sangsi lakpasing tingana ba Jiribam district police na high speed motor boat ani sinna duna jiri amusung barak tural da patrolling sat pa hokre ngosi honobi matung ina SG Jiribam MOB Additional SP Ais Basulal amasung SDPO Sanatomana motor boat flag up Dauduna Hogdoki
M Mubina Paumisingda Jiribam Police na ahing nung til kaktana ising lambi amasung kangpa lambida ain kana sakilakpo sing tinganaba honagani haiki. lambi si turi na pansi leitaba aduna masi ekhoina silinariba boat mari sina hauji koi lariba commando sing mafam masi dai koina ekoi gi weekly mokoi post mokoi temporary post piraga weekly rotation da thamaga matungda hairiba si ekoi gi jiribam district ki koliba inter-state ki water border se masi ekoi sanitize dogani Film forum na sakang laba ahan ba Manipuri ki Tripura ki film nungsi kongsat ki wall first release tabagi thoram sagolban tera kaithel da leiba smart security service ki hol da pangthokre thoram adu da film forum ki information and publicity secretary Rakesh Nauren film asi ki producer amadi director Arup Thoksom Laina ta khelebam sarup yakhi film asi da Rakesh Nauren masung Pratap Laimuzamsu co-producer oiri. Cultivation and processing of high-yielding lemongrass and citronella haibasida training program ama lamfelda leba CSIR da fangthokre hodopagi tharamda thabaktagi watharaba IAS officer Dr. R.K. Nimai, Ayush ki director Dr. Guneshwar Sharma, CSIR Imphal ki principal scientist Dr. Huidrom Bir Kumar Sasyawna miyagana saruk yakhi Dr. Bir Kumar na lemongrass pambi thabana tongan tongan ba linatina kya dagi ngak thokpa ngami haiba khangbadagi hospital ki akoibada lemongrass pambi thaningbagi apamba phungdokhi. National Urban Livelihood Mission ki matangda nomagi oiba awareness tharam ama Thobal Municipal Council ki office complex da pangthokre Manipur Urban Development Agency ki makhada Thobal Municipal Council na sinna pangthokhiba tharam adada mahut ki director T.S. Hari Kumar Thobal Municipal Council ki chairperson T.S. Samo mahut ki joint director M. Betu saruk yakhe director T.S. Hari Kumar na self help group singna Municipal Council ki kuthangda bank ki lawriba senpham singat pigi hainabi thamsi machine isa khakta natana atopa nauna fangadaba group sing da sukana ba piduna punna sakhona ba khonamina bada asoba mateng oigani haike KCP na thataru khuding ki puthokpa sefong lan thengminasi aikhoi October 2019 ningtam sefong volume taraka mathoi issue ani asngasi puthokre hairi Lubasi ki secretary in Such Information and Publicity S Mangal ki chelol amana handaki issue asi taraka mari suba miyam gi fingang lami gi mapok kumonda MAC gi chairman na miyam da pipa pauzel editorial da punsi haibadi aikhoi kaidoba tai pothok puthopagi mawong kunai amagi posaki yumpham Amilcar Cabral gi class suicide socialist revolution Sanmilon amadi miya bigi lisat sajat Indian colonials rule and human right violation in kanglai pangna simbagi article sing yawi hairi haji makhata na ngasi gi sanabagi pau amuk lobisi. Ngasigi sanabagi pauda December mari dagi nipan phawa Mongolia da pangthokodoriba Asian Classic Power Lifting da saruk yagadaba India gi team semada Manipuri ki master lifter ani Kiran Kumar Longzam amasung Rai Kumar Naurem Europaga loinena Indian team gi official oina elangbom inau khalakle hairi Manipur Basketball Association Sinduna State Senior Basketball Championship for Men November Taraka Mathoidigi Nahabam Basketball Quarter Hauragani Saruk Yaningba Club Institution Singna Piba Form Sanore Sing Eligibility Form na Singba Association gi Secretary Digi Lauraga November Manga Fabagi Manung da Pisilakna ba Khangalakli Hauji Makata Sanabagi Pau Amuk 1000 Boyadigi Pambigani Sanaroi Singna Ball Sananing Labasu Sanaba Pangdabadagi Ningba Kaina Labadagi Sanaroi Amadi Laibak Praja Miyangi Yenglaga Tarani Trishuba Manipur State League Participating Team Forum Amadi All Manipur Football Association gi Executive Council ga Punna Paminatuna Yanaba Purakre Haukiba Mamang Sahigi Tarani Trishuba State League ta October Tang Taradagi Makhataba Met Sanadana Lairuba Matungda State League Asigi Participating Team Forum Chemduna All Manipur Football Association Amadi Forum Anigi Marakta Yanadaba Laibadagi State League Yauna Pangtokadaba Sisimit Amadi Ate Tournament Sing Paktok Pangamdana Lakibadu Ngasi Ayopung Mapal Tabada Pologround Maninga Leba All Manipur Sports Association gi Meeting Hall da Punna Paminaduna Yanakibani Thoram Asida Forum Amadi All Manipur Football Association gi Executive Council gi Mihir Singsu Saruk Yaki
थौरम असिगा मरी लेना ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी इंचार्ज एल ज्योति मोइरोइना फोंदोखिबदा यानब पुरगलबनिना सही असिगी डिसेंबर थादगी ममांग सही की स्टेलिक लोशन खिदबा सही असिदा पांगथोकदबा सीसीमिट यावना अतै टूर्नामेंट सिंग पांगथोकलगनी हाइखी मसी मेगी तारीख अमा अयुक पुंग मापन ताबा मतमदा ऑल मणिपुर स्पोर्ट्स एसोसिएशन के मीटिंग हॉल दा ऑल मणिपुर फुटबॉल एसोसिएशन अम्फा की एग्जीक्यूटिव काउंसिल मेंबर सिंगा मणिपुर 33 सुबह मणिपुर स्टेट लीग पार्टिसिपेटिंग टीम फोरम की मेंबर सिंगा पुनः फमिन्नदुना ममांगदा लेगिबा डिस्प्यूट मैम लोइनबक लौथोकदरगा यानबा ओरखरे मरमदुना मखा ताबा लीग की सानदबा वाटपा खोटपा सेसिमिट मतम अमा लेपगा अदुम चथरगनी Welfare of the Youths Liberal and Conduct Organization Kongba Bazar Welco na Sinduna Taruk Shuba Welco Cup Water Polo Championship Haukre Haudupoki Thoramda ICBS Construction Private Limited ki proprietor Ice Bikramjit Welco Kongba Bazar ki President L Iboyama Amadi Atai Mioi Kya Su Saruyakhi Tournament asigi ngasi ahubun miki sanakiba match da Central Swimming Club Wangkhaina Welco Kongba Bazar Bugol Taret Marida Mighty Bipiki match asida mai pakiba Central Swimming Club Wangkhai gi goal singadu o Bikram na goal ahum L Amarjit Amadi e nong thang na goal ani ani sanduna match asi mai pakibani match asida mai tikiba Welco Kongba Bazar gi goal mari adu TS Golson na goal ani sanki atopa goal ani aduna NG Sobin Amadi L Bankim na goal amamam sanki Kuntramari Shuba and Hazari Amadi Dr. N. Tombi State Polo Tournament ki ngasi sanakiba match singda KNMM Riding School Team A Singjamai Texam Polo Club Amadi Khurai Polo Club Team A Mai Pakre Manipur Horse Riding and Polo Association gi miang makhada mamang thagi tang kunithoi degi Manipur gi masang narba polo team kuntra mathoina saru yaduna Imphal gi mapal kangjebungda chathariba apo team lehogodaba kuntra mari suba en hazare madi Dr. N. Tombi State Polo Tournament ki ngasi sanakiba ahanba match da KNMM Riding School Team A Singjamaina Kripsa Polo Team Naurem Thongko Panjal Taranithoi Sinoda yamna laksana maitiba pikhi match asida mai pakiba KNMM Riding School Team A Singjamagi Panjal Singadu L Thompson na Panjal Taret o Roger na Panjal Mari Sankhi atopa Panjal aduna Ice Mohindro na Sankhi bani ani suba match ki sanakibada Texam Polo Club na Paradise Polo Club Wangkhai bu Panjal mapal anida maitiba pikre Texam Polo Club ki mai pakib ki Panjal Singadu M Kuber na Panjal manga S Sadananda na Panjal ani Sankhi atopa Panjal ani aduna KS Tombi amadi M Dore na sanduna match asi mai pakibani match asida mai tikiba Paradise Polo Club Wangkhai ki Panjal ani adu K Samananda amadi B Santi Kumar na Sankhi tournament asigi ahum suba match ki sanakibada Khurai Polo Club Team A na Manipur Police Sports Club Team Sibu Panjal mapal amada maitiba pikhi match asida mai pakiba Khurai Polo Club Team A gi Panjal Singadu S Jamson na Panjal ahum E Romesh amadi CIS Gokle na Panjal ani Sankhi atopa Panjal ani aduna TS Prem Kumar amadi TS Nanaw na Sankhi match asida mai tikiba Manipur Police Sports Club Team C gi amatangarba Panjal adu M Vivekananda na Sankhi bani Iman Laipak Manipur gi mipung khudimak mating mathongna laina tingjang kaijang daba mioi amamam ohenabgi pandam thamduna United People's Front UPF Manipur na haukiba sahi sogli singani somna taret tagi leptana satharakpa mega marathon Manipur sahi sigi November tang marida pangthokna ba sem saba loikre Manipur Athletic Association gi mieng makhada pangthok kadoriba lamsang lamjen asida saruk yagadaba athletes singna lit kadaba furit ngasi kaisampat laisom lairak machinda leiba United People's Front Manipur gi head office da haunabi matungina launch tawkhre thoram asida sahi asida pangthok kadoriba mega marathon race asigi chairman UPF ki president W second vice chairman N Rupachandra convener U Niranjan Su saruyakhi pangthokiba thoram asiga mari lenana chairman W second na phongdokibada
तोंगान तोंगान बा इंडिया की स्टेट सिंदगी अमदी मणिपुर की चिंग अमसुंग तंगी तोंगान तोंगान बा डिस्ट्रिक्ट सिंदगी असिगु लोबा निपा अमसुंग नुपी की लमजे लोई सिंगसिना सरुक याजदनी हाइबा लेगा मैराथन असिदा लमदम सुंत लेबिरिबा इसिंग इनाउसिंग मरु मपांगसिंग पुनमौना क्लब इसिंगाउसिंगना अंगम मति पांगबियु तारातरुक सुबह केशव कुमार मेमोरियल फर्स्ट डिवीजन फुटबॉल लीग टूर्नामेंट की चैंपियन पब्लिक यूथ क्लब PYC कैरकना ओइख्रे ऑल मणिपुर फुटबॉल एसोसिएशन की मियंग मखादा डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग सिंधुना ममांग थागी तांग मापल की टीम तरुंग सरुक यादुना LYA ग्राउंड वांगू लाइफम चथरखिबा टूर्नामेंट असिगी ngasi सानकेबा अरोइबल लीग ग्राउंड मैचता LYA वांगू अमदी SWC कैरक गोल अनि अनि सनदुना ड्रॉ जरख्रे साथरखिबा टूर्नामेंट असिदा पब्लिक यूथ क्लब PYC करेक्ना पॉइंट 13 फंगदुना अहानबा लाइफम यूथ एसोसिएशन LYA वांगुना पॉइंट 13 फंगदुना निसुबा सोशल वेलफेयर क्लब SWC वाइखोंगना पॉइंट 9 फंगदुना अहुमसो पोजिशन ताखी टीम मापन ग्रुप अनि थोकना खाइरुक्तुना ngasi नंबोल नावरेम NYBA वॉलीबॉल ग्राउंड ऑल मणिपुर वॉलीबॉल एसोसिएशन सिंधुना 30 सुबा वुमेन्स स्टेट 11 वॉलीबॉल टूर्नामेंट हौख्रे ngasi अहोबुनिमि की सानकिबा अहानबा मैचता NYBA नावरेमना IKKLY सिबु सेट अहुम सिनो अनिसुबा मैचता MKS ना KYLS सिबु सेट अहुम सिनो मणिपुर पुलिस स्पोर्ट्स क्लब टीम A ना IKKLY सिबु सेट अहुम सिनो TRYUC टीम A ना MKS पु सेट अहुम अमा अमदी WBASA ना मणिपुर पुलिस स्पोर्ट्स क्लब पु सेट अहुम अमदा माइथिबा पीखी अहानबा वैनाम चार्ली सिंह मेमोरियल लीग कम नॉर्थ केंद्र वाइस कांग टूर्नामेंट की ngasi सानकिबा मैचता सिंगजमई केंद्र कांखुटना थांगमैबन केंद्र कांखुटपु माइथिबा पीखरे मणिपुर कांग एसोसिएशन की मियंग मखादा सिंगजमई कांखुटना सिंधुना ममांग थागी तांग 12 दगी कांखुट 13 न ग्रुप मरी थोंगना खाइदोक्तुना सिंगजमई कांगसंग चिंगा मथक्ता चथरिबा टूर्नामेंट असिगी ngasi सानकिबा मैचता सिंगजमई केंद्र कांखुटना थांगमैबन केंद्र कांखुटपु पांजल 12 दा माइथिबा पीखिबनी हयेंग मैच लेरोय थासिगी तांग अहुमदा या स्कूल केंद्र कांखुट अमदी वांगोई केंद्र कांखुट का सानगने थागसरी बयाई मखाता नंगसिगी इंगसागी पाव अमुक लोबसी इन्वायरमेंट डायरेक्टरेट की पंखिबा ngasi goi khiba inga samadi nojugi pawda khwaidigi sakhiba celsius degree 38.5 khwaidigi ingba celsius degree 13.3 Nuksita yawa ising manilgi sang maximum da sada maripur 13.5 minimum da sada 13.5 oike ngasi ginong sukibagi sang sino tasmik sino mari millimeter ni hauzi loislakpada maruiba paw amuka hana Good Festival नाथ की सनबी के लोने ना हराव ते अपना पांग ठोकरे अखोई मसब के मरक हाना सुनब तोक्तुना अनोब मणिपुर अम सेमनब पुनमकना होना मिनरसी हाइना चीफ मिनिस्टर N Biren na फोंदोखरे अमसुंग BJP ने लुसिंग अनोब लेंगाक असि लाकबदगी लेंगाक ना पाइकलिबा थबक सिंग DIPR ना मियाम द खंगन बंगमले हाइना IPR मिनिस्टर बेसवाजना हाइख्रे नसिगिदी ISTV ने मियाम की दमक पिजब पाव मतंग असिदा लोइजरे मियंग ताबिरिबा मयाम पुनमबुसु अमुक हना खुरुमजरी